M Sunasinduna Kuntramapan Suba Mikap Tokpanumit Realization Day Palan Thauram Pangthoktuna Athauba Singi Khubamda Haikalekat Tamkre. Nonglei nushit na ngasisu mafam kayada yum kay kaya humdokre miyoy kya leifam leitaduna awaba mayoknari. Rimskin North Block ta leiba Nursing College Hostel No. 2 ngasi ayuk mafam khangdana haurakpa may na chakre mahiroi sing mipay na kre. Kotlanda BSNL gi microwave tower ama nonglei nushit na humdokre mobile service lab kre. Hayeng pangthokadaba second phase ki Lok Sabha mikhalda mathok togadaba polling personnel sing magi polling station singda chatnaba hokre. Churachandpurda EVM thamba strong room hangdoklambagi mayokta tangkhul singna taba mafam singda total shutdown gi khongjang sangsinkre. Churachandpurda posting taduna leiba BSF ki personnel ama masagi issue toba SLR nongmaina masa matomta kapsinduna sijakre. Yelhomi sing thabak pi nabagi pandamda sangai services koba office ama ngasi uripok taurang bomlekai da hangdokre. Madhya Pradesh ki tongan ba district singda ngarang numidang dagi ngasi ayuk fawpada thokiba akanba nonglei nushit amadi braza tabagi thokdokta miyoi 15 sikre. Delhi ki North East Parliamentary Constituency da Statistics Surveillance Team na chathakiba thizin humjin bagi thabakta lupa lakh nifu nithoi fagat pangamkre. Khathangba Delhi ki Ambedkar dagi chahi 19 suraba miyoi ama lupa lakh 10 henbagi mayai kaba nisagi polamga konana Delhi police na fare. Hanagi Union Minister Muhammad Ashraf Fatmi RJD dagi resign tokre.